Biren gi khonjel ni haiba audio clip SC da pikhatlagani kumja lisingani kulhumdoi gi me ahum dagi satharakli ba Manipur gi irang asiga mari lainana Manipur lenga ki chief minister oiramba Biren gi khonjel ni haiba audio clip ama leak oiduna sandokli ba sing adu Central Forensic Science Laboratory gi thijin humjimba gi thabak sing adu loiraduna India lenga na Supreme Court ta pikhatlagani haire Haujik thokliba kangluki irang asiga mari lainana audio clip sing sandokliba asiga mari lainana zathariba thijun humjinba asigi matangda report amana hai hanagi chief minister nongthoma Biren gi khonje ni haibasiga mari lainana zathariba thijun humjinba gi thabak sing asi loiraduna Central Forensic Science Laboratory gi forensic report adu ningthina sil tawraga Supreme Court ta pikhalagani Kukri Organization for Human Rights Trust na Supreme Court ta thangalakhiba plea pile amagi hearing da India amasung Manipur lenga ki council singna thamlakiba submission sing munna taraba matung Chief Justice of India Sanjeev Khanna gi bench amana me manga dagi hauraga sayol ama hearing chathanaba khanganki Central Forensic Science Laboratory ki report adu Solicitor General Tushar Mehta na file tawrakhibani mahak housing masa leitabana maram oiraga hearing asi matam sangna sangdopinaba appeal tawrakhibani Biren State BJP Manung dagi lusing bas sinana bataksil lakpadagi haukiba February mapanda Chief Minister dagi resign tawki haina awang ba thake court asina leak oirakliba Biren gi audio clip sing asi sil cover tawduna Central Forensic Science Laboratory da pikhalangna ba khangan khibasu laikre hairiba case asi da Cookie Organization for Human Rights Trust ki oina advocate Prasan Bhusan na case leptuna wathok asi NIT semduna monitor tawraga thigat pinaba court ta taksin khi awang ba court asi da mahaki warol thamladuna audio clip sing leak oirakpadagi case asi yamna serious oiba matter ni maitai group na state lengak taki khusu khulai lut tobagi wafum kaya su haibatai advocate Prasan Bhusan makhatana sada 93D audio clip sing asi da yauriba khonjel sing asi Biren gi oigani haibasi a truth lab ki report asi dagi confirm tawrakhiba lai law officer na truth lab ki report adu da wahang kaya tawrakhiba su lai mamang sahi November 9 da Chief Justice of India DY Sandra na Cookie Organization for Human Rights Trust ta leak oiriba audio clip sing adu puthokna ba khangan khibasu laikre Advocate Prasan Bhusan na hai mahangna CD format ki tape ama pikhatkani SCG Mehta na hai khibada plea asi Indian Constitution ki article 226 ki makhada High Court su file tawba yai irang asida punna miyoi saniga humfu laikhidre amadi miyoi listing kaya na lanjena duna lairi Thadou asi Manipur High Court na maitai community singna scheduled tribe status tanbaga mari lainana order ama thokpadugi mayokta singi district singda tribal solidarity mass ama salaba matungda oirakhibani su haiki Lanjena ralba Myanmar masa singna Tengnopal district tagi khunja ama tamthina furambadagi laikanakre Myanmar da thokliba irang na maram oiraga lanjena raktuna Tengnopal district ta changjafam lawduna leiriba Myanmar masa singna satang khulgi khunja ama tamthina furambadagi hospital da pukhatuna laikanakre press na phongba paw amagi matung ina laibak thiba Thadou adu da soglaba miyoi adudi di modasin maring chahi kuntra apokpa di kodun maring kawi mahar rilram area gi manak nakna leiba Assam Rifles ki post ama da pukhatuna Assam Rifles ki doctor singna laikanakhibani Thadou adu da mahak ki pisum dagi suba fawbagi sarukta tamthina sokpadagi mafam nipalom thongna photki haire Thadou adu da senariba Myanmar masa sing adu masagi maramdagi lanjena rakpadagi Tengnopal district administration na biometric yauna mathok taba khudimak lawraba matungda Indo Myanmar border pillar number 82 da leiba satang maring khulgi mihuching amasung CSO singa wari sanaraga changjafam piduna leihalakhibani ngarang nungthil pung ahum lom tabada satang khulda water festival pangthoklingaida Myanmar masa sing aduna ningai sangdana rakhi hairi maduda di modasin maringna khamdokpa changlubada mahapu tamthina phurakhibani Thadou adugi matangda rilram area maring organization Ramo gi president Prakash maring na hai lamdam asida changjafam lawduna leiriba Myanmar masa sing asina mafam asigi miyam da onsinduna khuthaba haurakpa haibasi afaba khudam aman nate lamdam asi lo chatpa leibak ama oirabasu mari leinaba singna makhoibu logi manungda ningthina ngak senduna thamdabana makhoina maning tawrakpani ngasidagi sayol amagi manungda satang khulda thamliba Myanmar masa sing asi lokthokhigadabani haina su mahangna makhathana phongdorakhi Arambai Tengolga Thadou inpi ga Guwahati da unaduna mifam pangthokre
Manipur da haukiba kumja lising ani kulhumdoi me ahumdagi hauraga thogliba irang ase haukiba tha khara asida khara makai nemthaduna nakal ani gi marakta wari sanabagi mami lakhiba asigi makha tarakpa oina arambai tengol gi mihut kharaga Thadou inpi gi mihut kharaga ngasi Guwahati gi hotel amada unaduna mifam pangthokre haire hiram asigi matangda arambai tengol gi masin chatpa mioi amana pausi asida phongdorapagi matung ina AT gi senior member tara rong ngasi numijung ba duwaida Guwahati gi damak imphal thadokibani Mifam aduda Thadou inpi gi maikaidagi mioi kaya saruk yaribano amadi kari wafam na yumpham oiraga khanaribano haibadu wari sanaba sakhiba member sing aduna thoraglaba matungda miyamda khanghangani haire press gi maikaidagi su mifam asigi matangda makhata na akupa paw longnanba honabada hojimaki oinadi phangba ngamdre mifam pangthokfam aduda north east the best over regional media house kharagi pawmi khara sangsilubadasu akupa paw amata phangba ngamdana lairi haire ningsingba yabadi Thadou inpi gi mihusing asi mamang thaktasu Guwahati amadi New Delhi da maitai gi tongan baluk amadi maitai singa unaduna hiram kaya da wa khanaki basu laikhrabani loina na Thadou sing asi kuki gi saruk ama natte haiba wafam fawba ngai hang litana media gi khuthang da phongdorak pa thengnari bani